Horror series asigi episode 1 amri 2 yengbihodaba ichil nawsingna comment section da pijariba link asida check tawbiu, and please don't forget to hit like and subscribe our YouTube channel Moonlit Pictures. Goodbye. Goodbye. Bye. How bye? Saramesh kang inatro. Khangi. Miss lo don tro. Ndo ke Ado ngan ti baksalak tabini. Nangon ke der no ba. Angon na timi as ngan class to ringi de sanga ga ngo mi samsang mo ga kaksalak tana samsang mi kaksalak tana ngo. Spray kya phang ya duno. Spray yang kheng phang ko. Ado moi gi no moi du do ko. Kam du ne ba. Yes, nang phang nang chan de da ne. Ado handak season 7 gi DP crown da lebe skin do. Ai pam na. Ai sana ai di pam diu. Faji de. DP yo ku gui du. Ado skin ni kai no sumpai be wani. Pam de. Pam de. Pam. Ado na RP kya lege. RP ra. Ai ga 89 yo ma ne. Pab sana no ba nung ko lai pa lo ko. Pab sana ba. Haju Call of Duty kino tori kino. Nang Call of Duty sana dro. Ko di ra. Ani so ju ba official tok trip du bo.
ꯑꯩꯗꯤ ꯑꯗꯨ ꯁ꯭ꯀꯤꯟꯗꯣ ꯄꯥꯝꯃꯤꯉꯣ ꯆꯥꯅꯤꯅꯦ ꯊꯦꯡꯛ ꯌꯨ ꯗꯥ ꯊꯦꯡꯛ ꯌꯨ ꯗꯥ ꯑꯩꯈꯣꯏ ꯗꯥꯗꯤ ꯐꯗ꯭ꯔꯣ ꯐꯩ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯔꯤ ꯅꯥ ꯇꯧꯕꯅꯦ ꯑꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯅꯤꯅꯦ ꯅꯣꯏꯕꯅꯤ ꯉꯍꯥꯟ ꯒꯨꯗ ꯕꯥꯏꯗꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯗꯥ ꯕꯥꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯇꯦꯕꯜ ꯑꯃ ꯍꯥꯟꯅ ꯁꯤꯜꯂ ꯊꯝꯃꯁꯦ ꯃꯥꯏ ꯑꯆꯪꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖ ꯇꯧꯔꯁꯦ ꯀꯦꯟꯗꯜ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯃꯩꯈꯦꯠ ꯑꯃ ꯕ꯭ꯂꯦꯡ ꯄꯦꯄꯔ ꯑꯃꯒ ꯀꯣꯂꯣꯝ ꯑꯃꯒ ꯑꯗꯨꯒ ꯕ꯭ꯂꯦꯡ ꯄꯦꯄꯔꯗꯨꯗ ꯏꯔꯁꯦ ꯃꯥꯒꯤ ꯏꯒꯗꯧꯕ ꯀꯩꯀꯩꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯄ꯭ꯔꯦꯌꯔ ꯃꯆꯥ ꯑꯃ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯤꯗ ꯀꯩꯒꯨꯝꯕ ꯂꯥꯛꯑꯦꯅ ꯈꯪꯉꯒꯗꯤ ꯑꯩꯈꯣꯏ ꯒꯨꯗ ꯕꯥꯏ ꯍꯥꯏꯍꯧꯔꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯀꯣꯏꯟꯁꯤꯗ ꯊꯦꯡꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯔꯗꯁꯤꯡꯗꯣ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯄꯤꯔꯤꯠꯇꯣ ꯂꯥꯛꯄ ꯉꯥꯏꯔꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯄꯤꯔꯤꯠ ꯑꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯪꯉꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯀꯣꯏꯟ ꯑꯁꯤ ꯊꯥꯗꯣꯛꯄ ꯌꯥꯔꯦ